ꯆꯟꯗꯣꯟ ꯈꯔ ꯊꯤꯟꯖꯤꯜꯂꯒ ꯌꯥꯝ ꯁꯦꯡꯕꯩ ꯇꯥꯏꯞꯇ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯣꯏ ꯃꯃꯤꯡꯁꯤ ꯀꯥꯏꯍꯣ ꯗꯥꯏꯈꯣ ꯉꯧꯄꯨꯅꯤ ꯄꯤꯇ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯀꯣꯏꯃꯥꯗꯩ ꯂꯥꯛꯄ ꯕꯥꯃꯣꯟꯂꯥ ꯃꯁꯤ ꯍꯦꯟꯗꯜꯃꯦꯟꯁꯤ ꯃꯁꯤꯗ ꯆꯪꯉꯛꯇ꯭ꯔꯗꯤ ꯐꯠ ꯃꯊꯪ ꯊꯥꯗ ꯄꯤꯔꯒꯦ ꯑꯩ ꯁꯦꯜ ꯂꯩꯇꯦ ꯌꯥꯔꯣꯏꯗ ꯑꯩ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯤ ꯕ꯭ꯂꯥꯎꯁ ꯅꯠꯇ ꯇꯨꯒꯦꯅ ꯀꯨꯏꯔꯛꯑꯕꯅꯤ ꯈꯜꯂꯛꯄ ꯑꯩ ꯀꯔꯤ ꯕ꯭ꯂꯥꯎꯁ ꯇꯨꯒꯦꯕ ꯍꯥꯏ ꯅꯪꯒ ꯅꯨꯄꯤꯔꯣ ꯍꯥ ꯅꯅꯥ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯀꯨꯟꯊ꯭ꯔꯥꯗꯤ ꯌꯥꯎꯔꯤ ꯑꯣꯖꯥꯕꯨ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯐꯔꯦ 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 ꯑꯣꯖꯥ ꯂꯨꯄꯥ ꯃꯉꯥꯁꯤꯒ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯪ ꯃꯇꯝꯒꯤ ꯈꯤꯕꯤꯛꯇ ꯃꯉꯥꯗ ꯄꯨ ꯆꯠꯄꯁꯤꯕꯨ ꯇꯔꯥꯃꯉꯥ ꯑꯩꯉꯣꯟꯗꯁꯨ 10ꯗ ꯉꯥꯏꯅꯦ ꯁꯦ ꯑꯩꯒꯤꯁꯨ ꯆꯥꯒ ꯕꯣꯔꯥꯒ ꯑꯅꯤ ꯈꯛꯇ ꯄꯤꯔꯣ ꯍꯣꯏ ꯃꯁꯛꯅꯦꯅ ꯑꯦꯜꯕꯝꯒꯤ ꯍꯦꯔꯣꯒꯤ ꯇꯥꯏꯞꯇ ꯃꯨꯛꯇꯅꯒ ꯇꯧꯔꯤ ꯂꯩꯔ ꯍꯥꯠꯂꯗꯤ ꯃꯁꯛꯅꯤ ꯀꯥꯏꯅ ꯍꯔꯥꯎꯍꯦ ꯃꯥꯜꯂꯗꯅ ꯑꯅꯣꯞꯁꯤꯅ ꯕꯥꯕꯨꯖꯤ ꯌꯨꯞꯁꯜꯂꯒ ꯄꯛꯏ ꯈꯪꯗꯦ ꯄꯛꯇꯦ ꯈꯪꯗꯦ ꯁꯨ ꯏꯅꯁꯜꯂꯗꯤ ꯃꯍꯥꯠꯃ ꯒꯥꯟꯙꯤꯗ ꯁꯥꯔꯤꯅꯦ ꯏꯃꯥꯟ ꯍꯦꯟ ꯃꯥꯟꯗꯅ ꯅꯣꯏꯇꯛ ꯇꯦꯟꯇꯛ ꯇꯧꯕꯤ ꯅꯨꯄꯤ ꯑꯃ ꯔꯦꯗ ꯁ꯭ꯋꯤꯠ ꯇꯧꯔꯒ ꯆꯠꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯊꯥꯡꯉꯒ ꯄꯨꯒꯦ ꯇꯧꯔꯝꯃꯦ ꯍꯪꯉꯨꯔꯒ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦꯌꯦ ꯒ꯭ꯌꯥꯁ ꯐꯪꯍꯟꯕꯤꯔꯣ ꯑꯣꯛꯇ ꯂꯨꯍꯣꯡꯉꯦ ꯄꯨꯔꯣ ꯇꯨ ꯐꯔꯦ ꯇꯨꯃꯤꯟꯅꯔꯣ ꯃꯤ ꯂꯨꯍꯣꯡꯉ ꯀꯥꯟꯁꯤꯗ ꯌꯥꯅꯤ 이거 제시비도 맛이 봐요 이거 짱라 누가이라 Oh my god! Wow! 뭐야 비라기 뭐니 누티기 누시한 비시 누가이라 한가마나 보이다가 라는 로 사와서키냐 마시 누티지디바 바자기 사무도 아주 시행돼봐 시행돼 아주 사무도 라카도 했네 사무도 라카니 나가 좀 바자르나 때 많이 이거람까 라이가니 아주고 강화도 타이는 램바 아 그ano 제토 아주 빠이 그래 빠이 그래 어 맞단다 야 자자니 곰니 볼때 이거 야와 보여줘요 이제 태어나 바로 이거 하고 हंदकी सीजन जिदे लद्दाख तो बुलेट के चलो से ये भाई बनो बरे बुलेट तो थौर चटकर थौर बने बुलेट को लद्दाख से बुलेट लाड़ी साइकिल भोग लेते बिको काय दे लद्दाख से तुबा आई खंगे नंगा सारी जु थपरते जाम ने नहीं खंगे करीना दा हाउ ग्रो पोरीदा ꯑꯩꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ ꯏꯔꯣꯏꯕ ꯇꯝꯃꯨꯔꯒ ꯍꯩꯔꯀꯥꯟ ꯂꯧꯈꯠꯀꯦ ꯍꯥꯏ ꯃꯇꯥꯏ ꯊꯪꯕꯗ ꯐꯝꯃꯤꯕ ꯏꯕꯨꯡꯉꯣ ꯉꯥꯎꯕ ꯅꯪꯉꯣꯟꯗ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯒꯦ ꯅꯨꯄꯤꯗꯣ ꯏꯁꯤꯡꯗ ꯇꯥꯔꯦꯅ ꯈꯜꯂꯣ ꯑꯗꯣ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯂꯧꯈꯠꯀꯗꯧꯔꯤ ꯅꯨꯄꯤꯗꯣ ꯑꯩ ꯀꯔꯤ ꯃꯔꯤ ꯃꯇꯥ ꯊꯣꯔꯗꯅ ꯑꯩꯅ ꯋꯥꯖꯗꯣꯏꯅꯣ ꯀꯨꯁꯤꯅꯤꯡꯉ ꯁꯤꯖꯁꯅꯨ ꯍꯩꯃꯥ ꯍꯦ ꯑꯍꯟꯗꯣ ꯂꯩꯕ꯭ꯔꯥ ꯍꯦ ꯑꯍꯟꯗꯣ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ
ꯂꯩꯇꯦ 그다이 저기 ꯈꯪꯗꯦ ꯁꯨꯝ ꯆꯠꯊꯣꯛꯈꯤꯕꯅꯦ 에이 이몽도 로프라 나고 아니 그럼. 어이 이몽 내가 뒤로 대고 이몽ꯗꯗꯤ ꯀꯩꯗꯧꯕꯒꯤ ꯂꯣꯠꯇꯧꯔꯤꯕ 하이하이 하이하이 롯데 그럼. 이름이가 가이나 그야 강범하나 좀나 하이노니세 와이 로리에이 너희 나빠다기로 농담인데 신우 빠지. 카드. 지금 좀 내가 보내. 봐봐. 토이바 Hey, takale, ang taga mo na eh. Baba, mana sa mga agsaw sumiyengge na. 낭 라이 거름답 야러로 이랑 시기 눅식도 낭온데 짱이네 라이망 가이독답 야러로 이랑 Era baba, kay gilay mang no. Sa mga agtang sabo. 에이 코네 에이 2,000 years later. 사기나 사로이나 사오디 사오세나 차르게 사오얌 둔처 뭐뭐얌 둔처 사오 할배네 용서얌 둔처 사로 하우로니 정우성우 내 말이 돈 털어오네 소문 털어 이거 봐 용 이거 봐워 이구저 용서고 사로 저거 용기 저거 Gracias, Miguel. 아이고. Hoy, nang buklas ka karigi haiba. Hello? 할로. Tadraba. 딸. Hello, no di kay doragi. Hello. 아, 매트릭 가든. Adu di sahi lengani ne ha. Nang nanupani na tamo adum kauragi. 야예. Ning sayu yadrabanina. Ay mobile sida tamo miss call na. Save doragi ko. 오이마! 까리는 내 것이 대열이면 하고 싶어. 담나 거기는 비시나 마기 보나 이거 담호 미스콜에 셉도 해봐. 오이마! 바로 이거이네 까리 얘기를 까리 얘기게 난기 까리 얘기게 되는 아이는 샤이시. 한우 마이나 까나 까리 얘기거리노. 아이 타로 이러고도 없니 더욱 모색한 거면 미라우 타로 영업으로 요원도름이 강하라우 아이 누비 할리게 헤이 난 아잉온다 와 얌나 깐나가 응아가 누 아이 여기 매트릭 다들 Kailan tayo sibo? Laysabi daw po upag tangon na ko tayo sibo. Ay si mamal kano nang kangbra. 강디 kaya pige kaya mamandi napti Kailan na hen pita ka mo na kayong sibo. nana maman kaya pige habeduda maman do kadai da napke na yeng adubu mamandi napa udina adu sombu kaya pige Aikoy siya mamal yang wangi kang abo. Laysabi ni laysabi. mauni na tangi haidai ni 통화시대 아코이 제제디 우드레네 아코이 데 떠오르시디 뿌라 아카피 앞다운 같으니 너희시더나 빠예고 띵전나 또 마투옹 Ado, nang nalili prito kanagino ba? Kagino? Kay ginate nanggi manamga mana deba. Manang yang kamay wani ne. Manamda nati kadai da sambru thungyebo loi khangida. सब क्या देखना पड़ रहा है अच्छा है मैं अंधा हूँ Masik engang mo si Diyo ko. Nipinoy tiga ba si Dinya? Tigali da ko. Tiga tayada bane nupana koise maraw yam chawe ba. Chinda na ama thamoy da na ama ado seng na hairo ba se ai se ipazu sel yam pai khraba zani nangum ba si dine irai lai na thakpi ge haisini na thamoy da sengo 부메솔 너원 보이리로 까이 타도 있노 그러게 나오마 치러오마 성령이 가더라
사실 영감남네요. 인코 왜 이러니 마시. 두기도래. 땀나 잣배야도 까리 능 지리도 까리 능 떠유. Kaino? 낭감남니는 두라가니 땀나 살로 하니 가요. Ay kung mo bumiyok siya leda. 아스, 아이나 공아오니 하이드디 나오나. 나사이 독터 나오나 공아오니 할까? Kaino? Kama doktor na hayo ko. 낭니 뭐 독터도. Ay minam ta sulak leda. 낭이 아나마 예행마다 챙겨오기다 나 위나 우나가다바 맞담도 소이리야나. 아이 오늘 일한도 이제 낭 우드러. Chume. Chume. Naide chume. 땀나. 양칸 군우. 낭 예행마 독터도 마밍가리. 낭 예행마 독터도 마밍가리 고개봐. Ay maming kauwe. ꯑꯗꯨꯒꯨꯝꯕ ꯆꯂꯥꯛꯇꯣ ꯇꯧꯔꯛꯀꯅꯨꯅꯦ ꯍꯧꯖꯤꯛꯇ ꯌꯦꯡꯕ ꯗꯣꯛꯇꯔꯕꯨ ꯃꯃꯤꯡ ꯀꯥꯎ ꯐꯥꯎꯅꯕ꯭ꯔꯣ 너부야 이제 좀 더. 혹시 예행마 독터도 마밍 가보나 브로. 난 꼭도 까이 꼭노. Ay ningjingi. Doktor Bilasini. 하이 ꯗꯣꯛꯇꯔ ꯕꯤꯂꯥꯁꯤꯅꯤꯗꯨꯗꯤꯅꯦ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯈꯪꯉꯦꯗꯅ Ayingse. Nupa ka nini kanga ba? ꯄꯦꯜꯂꯦꯍꯦ ꯁꯛꯇꯥꯁꯤꯡꯗꯤꯒ 까리 꼭노 낭니 두보. 누빠가 이니 리브로. Ay jo kok sak saleda. ꯐꯔꯦ ꯑꯩ ꯌꯥꯔꯒꯦ ꯑꯗꯣ ꯁꯦꯜꯗꯤ ꯀꯌꯥ ꯄꯤꯗꯣꯏꯅꯣ Kaya pambige. Lakh tara, lakh kun, lakh yankay. ꯂꯥꯛ ꯌꯥꯡꯈꯩꯕ ꯂꯥꯛ ꯌꯥꯡꯈꯩꯕ ꯌꯥꯔꯦ ꯌꯥꯔꯦ ꯑꯉꯥꯡꯗꯤ ꯌꯥꯡꯈꯩꯃꯨꯛ ꯄꯣꯛꯑꯁꯨ ꯄꯣꯛꯆꯔꯒꯦ Pot nhau đi. Pot nhau đi. À, pot tu se. Pot tu. PM ta. Apa bane? Mesin ni. Kadai ini si bo. Cek mai lagi mesin ni. Sama lagi roh. Ah. Marum tak. 오이가 우리들 남녀도 허리 정미고. 있다. 떠있다. महापौर साथी समात्रम यार लोसो ꯍꯦ ꯅꯃꯤꯡ ꯀꯩ ꯀꯧꯏ Gokul. ꯏꯁ